Mayambo ahanba maktada kanglele pung original gi makedagi bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira pawari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomadamna like amadi subscribe share to biram haiduna jari subscribe to matamda bell icon su on to biram mathangi wari thaglapa matamda adomadamgi phone da phangna bagidamakta adudi wari se hongna batokjaraki thaudo singa singarang dagi wari nate matam kuirabagi mamangi wari makhakni ai giming roman kawi silina oksi ahum poksai aina khwaida gya tombani aduna dadage yamba yai masigadi makhoi oni asi imphal da laiduna mahi masing adumak tamduna laithabani aidi high school life loidri aduna isu class 10 tamlingai matamgi wari amakhakni ai ko gi mung asi hana da gyawna khara khara dumak wa duna lakpani ima si amna kanangam ludaba maramna ima gi paisa sing haibadi ima leng bada sangkiba paisa sing ado singna ba hona ba matamda baba gai ga si thabak su kharai khangdana question selaga su bai ba doirami haibadi matam aduda si school ka poi ka da boy paisa ta na bani haidana si imung manunggi thabak sing khara khajiktang oirabasu mateng pangna bani haidana isu paisa tamba se dumak salami matam aduda imagi masasi son solaga dumak lairi dada ni sisu imphal da dada mana class 12 tamlibani dada hala sidi class 12 thabalo silaba matungda college tamna mahaksu paisa thokpa yaba kai keno khara yingli dubu aikoigi mung asimigi paisa yamna tongkiba maramna singnaba honaba matamda khara waba haibadu oirami noma numit amani baba se masasu khara matha sana lai baba na hairai isa singasi sauraklaga mapangal singasi makhoi mapal saraga si nungaina hingba ngamgadra hairaga wakhalda khallaga hinglakpani kha siktana migi maral mathum mayam ama tolibasi masida kokthok hairaga wakhala si khallaga si khangba makhai lakpani adubu makhale kaigi ta sawbagi paisa tolibasi magi paisa lupa lising yang kai khaktamak tonbasi su lambi lamkhang thengnabada wari watai saraga hektam imang tumang khangdaba makhai hekta ngang tharakpani ai di migi maral mathum tombasi onthona sui kai khreda imana swarai nasa singa si sukan hona jariba sini migi maral mathum singa si khara tek singdok tragadi khayunga isa singa si su migi mirak thokpa matamda mamaya si kai phiro khumgadori bani ai su khangi mado khangda banati ai su suri nomli hingna bo honari adubu laibak asida pasa payo haidana tamda banina kari di upai lai migi paisa maral mathum mayam singa si singdokpa hek loibaga isu ingna singna santi oina mungtang lagi haidana wakhal khalakpasi kuirabani migi maral mathum singa si karamba matamda singba loigadori banu ai matha yamna sare ahing tumbaga amata yadi tumpham jafam samata khangdabani aisi aina hek naramdrabadi khara su phagadaba aina narubasida nang su pathafam kamata khangdri pharisi paisa dudi talaga phangi thawai dudi talaga paisa na phangdi pharai basi yamna pharabani ado aisu na basa khara thuna pharaklaba matamda nangi mateng khara su pangi baba na su pangdra su dum potharaga lairo nangi ana basi batam khara khajiktang di doctor na mapung phana pharakpasi haibadi hanagi matagumna phana bohna ba matamda sahi ama mukti lengdana layu haidana hairapani tasiyang na hairabada imasi angang khawlak thokiba maramna masasi yamna sontharibani doctor na sahi ama mukti angang khaw silok thokiba maramna hanagi pangalado adumna yoba matamda haibadi hanagi pangalado halakpa matamda sahi amagi matam sangani aduna arom mayang ase khara yenga thabak su haidana doctor na su yamna kana sinarakpani masina maram moduna baba na su imada yamna kana wa kaya marom ma hairibani asum tawdana babaga imaga na sanariba wari mayam singasi ay siloina tahori tasyan hairabada inumitumadi mitagi pi taraga isikapi babaga imaga na yamna wana hotna dunay kusi hayi sing tamalapani migi labukta khrasat aduga apang bathabak suraga babaga imaga na yamna kana hotna rakpani baba su imana nadringay matamda migi yum sabasi salaga thaba ingkhang kai keno apang ba suraga ay kusi lek leisu tamalapani
aduga imana migi labu kumlaga paisa nungsa talaga aikusu imung manunggi amagi marup mapang sing hunna bahaidana imana su yamna kana hotnajarapani masigi matungda isu class 10 tamna aisi hanadi private school da tamlambani imana rakhiba maramna aisi sarkagi school da class 10 asi tamlaga isu class 10 asi tharagi haidana sarkagi school da mingsan silaga isi adumak tamlapani school tamna isu babagi matung inaduna thabak suba sila abani tawada bu isung imana basing school ka bu uraga isu isa school kaning libani isung imana basing school ka bu uraga isu maya silo laga thabak suba se adumak yawi thabak suminari bahal sing asina isi angang oi mali haidana makhuna su thabaga se kaya hena thudona suhandi adubu baba yawani na paisa se adumak aigi jugali ki oba simpham adu jugali amada saba paisa adu sapsan hekta saraga isi adumak phangi paisa adu asum tawdana isi class 10 tharamda gi pre board ki exam adu tawba horamda gi matamni laika gi imanaba rahul haidana imanaba amalai imanaba sina no munumit amadi ai ga thena raduna nang kadai tana salibano exam hogadore haidana ingonda hirakhi maduda ina swasumna imanaba rahul daiki bai lairabagi punsisi kanagumba matana nuksibiba janati maral mathum khara tole haidana ngang basapasi lambi lamkhang sorokka amata yengdaba makai ngang basapasi ai taba laiba ngamdaba maramna babagi matung inaraga isu paisa tanbasi adumak salabani migi maral mathum singasi singdokpa ngamnaba haidana isu yamna kan hotnaragi haidana class 10 gi exam asi tharamdai phawbada isu school ga amata kadrabani ado nang school kadraga su exam si phaktang di thadoga nang su kai keno khara tawbana di phaidana tawbudi yai aduda baba mathandang hotna bada su isa si yengba ngamdraba aduna imung manunggi paisa nungsa gi maramda isu khara khaji komna ba haidana migi maral mathum simdokpada su mateng oina gani haidana isi paisa tan basi labani bhai asumna wari watai sanari ngai matamda baba se mo phawjilai aduga rahul da sunai rai rahul nang sulai bra imanaba rahul sohoi mama lai haidana khummi maduda babana namana base leirik leisu tamlaga layu ipana ngamlingkhai adumak hotnagi ngamdrakanda adum to'ogi haidana ipana su yamna kan haibani adubu mahaki masa se kaya khojangdi leirik tambadaidi paisa tanbana hena maru oi haidana nangi namana base masilda murum adum solaga leirabani khangdre mahakna mayadrabani na isu paisa tanbase pubiragi haidana purabani adu baba exam ase thahalaga mahaksu kai keno khara tahunbana di phaida exam ase thadraga di yaro dauri leirik su phana horaga exam thadraga di oja sina su kai keno khara sungang ga dori bani sumi sarkar gi school da tamjaraba soja singna asa yamna sauna thamli baisani hana private school da tamlambado private school gi oja singa duna su school hongkhibada yamna sahori bani farese exam yamdraba matamaduda thabak subasi salhalaroi nangne exam gi kakeno khara purakpado natawde su kakeno khara khanganbiu asumna wari watai sanaraba matungda rahul sumayumda hankre ngai haktang rahul hankraba matungda laikai gi sauba hari bahla silaklei sauba hari bahla si paisa do ki matik yamna paiba mina sanman tawna bunupa makhangni asumna sauba silakpa matamda isu khara ngangna saina base khara thoani khandana aisi imungda tumina sanglei maduda babada aina swairami baba ngang basai ba tawraklabadi masigi halasi ai khut onthona thaninkreda hai yade ahalda dumna bebahar kaiba tawba yaba nati sangu nang imungda tumina layo ai wari watai khara sanage nang tholakanu asumna sauba hari bahala siga wari watai khara sanaba matamda baba ga sauba siga khara sunga khatnarakpani tasiyangna hairabada akhoi migi paisa toluba maramna wase hangana ngang bangamde adubu sauba hari bahala sidi masa mathanda paisa si ton bado singba ngamaroi khandana wasi yamna kana ngang khalaklaga laikhidra balayo khrabe ipai pu sing palaga ngang bhorakpani maduda isu mahana saiba sitaba laiba ngamdre ima sumamita gi mapi taraga kapi ima gi manakta isi laibani maduda ise prap tholaga sauba hari bahala sida prap tholaga ipu sauba nang ngang ibado himali masai makai aina tagyaw na tabani nang ngang iba mayam singa si laikhidraba ipai pu mayam singa se panthok tana sairiba mayam asi ai khang balak pangamdre nangi paisa do aina ngamnaba singani haidana ahaladu da hairami matamduda isu angang oiriba matam oibaga mahakna suaina hariba wafam singa se kaya thoina suma walau da bai badoirami maduda sauba hariba hala sina sumna suairaki
Hai, angang gi wafam nati. Nanggi laifam thokpa dum tumina layo. Masidai sida ahal maseng angnaba matamda angang yaurakanu. Asi hairaga saubudun hairakhi. Maduda babana su adum tumina lairaga khura matam kharagi matungda paisa do singnaba hotnajaragi. Paisa do handak maraksi thabak suba nomba su kaya thoina su satre haidana babana swairami. Asumna saubuda su saibi aba seram laba matungda adum hanna phawba yengba tawda adum aksakirami. Asumna babasi mamitagi mapi rasiya laga kappa haiba doirami. Aina su babada asumna haiki. Baba, migi maran matum singa se khara thuna singdokpa losilaba matungda ikhusi. Ingna singna muktadi laisi kedobage. Ibungo, gyam yanga tadre. Paisa mayam singa se singnaba hotnaba matamda ipasu phanakana di hotnajabani adubu. Nama si mapanggal kan na boho na ba matamda hidaguli laibadasu paisa si khara susang thokre. Nayamba halasi su paisa nung sa handa marakti taan ba khara pharak tare hadana mahak su paisa tharaktri. Asi haraga baba si kapami. Maduda ina su baba paisa singa si ay su angamba panggal pudok laga class 10 na si thada bida paisa si singna ba yamna kan hona rasi hadana baba da swairami. Baba su mahaki mas hada class 10 di thada ba yaroi. Lairik phana horakpa nang lairik tamba toklagi exam thararoi habasi pa nungaiti haidana babasi kaplammi. Asumna numidangi matam maduda ekhoi siamang mangdana wakhalsi nungaitadana adumak lairami. Iman hairakhi. Aisi kari nunggi narubano. Aina naramdragadi migi wa mathak thangaiba mayam singasi kasu thoidokpa tawram loidabani. Ai isasi tanbu talli. Hingbu hingdra ponida. Imagi wafam asida babana su. Hai, nang nakhaliba wakhalado karino. Se, kasu tawrusi. Paisa mayam asi singnaba yamna kan hotnaraga loire. Phare, saga si sathoklaga ekhoi su nungaina pothanaba tawrasi. Asumna sain sang sathokpa loisilaba matungda ekhoi si pothanaba tawrami. Nonga laba matungda ekhoi gi tamusau silai. Tamusau lakpa matamda insang hauba manumidangi matamdoina sara siadana ekhoi si hairami. Asumna numidangi matam maduda ekhoi insang hauba sari adubu babagi masada insang hauba sai habagi nungaibaga matap haudre mahaki masasi. Tamusau su tawriba mo matau singa sida khangli. Adubu dadadi hena kupa marol di kaigumba mata su khangdabani. Babasi nungsu nungzana na saksaba ngamdana adum lairingai matam maduda dadana sum hairakhi. Baba, sak asi phajana gyan tana saraga tumnaba tawrasi. Yai madu pulap pullabadi mahak su nungaigadabani. Adubu mahakti yum kumbasi khara su pharak tare exam maya soibaga hairaga mahakti lehori. Asumna ekhoi si sai sin sanaba hotnaringai matam aduda maning thangba saruk asomsida tup haidana karigumba makhol khara su tarakhi. Maduda ekhoi su kaya hena thoidokna su wakhalda khanjimba tawda saga sedo maksarabani. Asumna ngihaktangi matungda babana ibungo migi maran mathum mayam asi singdoknaba hotnaba matamda nanau nupa sisu thabak suba sali. Lairik tamba sisu isa simaning tamna tamba phangdrabani. Ai si school sang naina kadre. Exam tharamda khaktada school asikai haidana dadana sengonda nganglakhi. Maduda babana sum haiki. Nanau nupa si wajarabani. Hayungai na khoi na mithoi mihan boirakpado. Ipa na pengadoribani. Na khoi kan hotnadaba yadabani. Asi hairaga babasi amna kana kaplammi. Babana kaplakliba sigi maramda imana yari tosi. Nasanu pasi nong phadok khak laksabani. Insang asi hara harau saraga hayeng hangsit lairabadi nasanu pa halasi su imphalda sakya harani. Yari si nong phadok khak laksabasida hara harau saga si saminarasi. Dadana sumigi paisa toliba sita sian hairabada yamna tolibani. Aduna kana gi paisa toli haidana dadana swanglai. Masigi matungda babana su paisa tomba miyosing adugi maramda loina hairi. Sauba hariba halasina su aikhoida thina ngangbagi matang asi su loina tamle. Maduda dadagi masasi mai hoba makai saugalakle. Ibungo migi paisa tolibani. Paisa singe di haidraga saugalai haidana mina haikrani khandana ipasi saubaga matangamdrabani. Yarisi saga si gyan tana saraga magi mafamda pothanaba tawrasi. Asi hairaga ekhoi sim pothanaba haidana magi mafam singda sangnarabani. Numidangi matam maduda ise tumthaba supakna yaramdi. Asumna tumthaba yada lairingai matam asida maning thong asi kanagumba misak amana thokibagi matawgumna ge laungna hangdokpagumna makhol khara su taraklami.
Maduda aise karino haidana wakhal ase khalak phuk hakolapani. Aduga aise chakhum tamna adumak prap sanglaba matamda kanagumba misak ama maning thongda horiba tairem pambi asida thauri yangadabagi tawribadu ai sumai eksengbadi sengda mami sami oina aise chakhum lomdagi urapani. Chakhum lomdagi thandorakpa mangal asida aise khara urakpaduda kanano haidana aise thong ase prap hangdoktuna hek yingluba matamda babagi masasi tairem pambida kakhalaga mahaki mangaksamda thauri ase huklaga lairami. Tawriba mo matau singa sida aise baba hairaga aise sensinbani. Adubu baba si mathakdagi songtharakli. Aduga makhada hek taba matamda aina okibana hanba maramna baba mahaki masasi thauri si yalaga makhada tarakpa matamda aina okibana hanba maramna khori udong si kaidi hodre. Aisu baba hairaga yamna kana kaplammi. Isasi tawpham chafam ga mata khangdre. Dada do yamna kana kauba matamda imaga dadaga tholakhi. Ima di baba na tawramliba mo matau singa si uba matamda makokta makhut hapli. Aduga kari matauno haidana ima si yamna kana kapi. Baba suma sasi kapi. Asumna thauri ase thang amana kakthatlaba matamda thangnaba imung asidagi miyoising asi suma yam ama lakli. Aduga kari pendaba laibano haidana baba da yamna kana hanglami. Baba su ai hiningdre ai siningle haidana aduki matik yamna kana hairami. Thangnabada laiba ipal hoina sunangi nasa singa sinang na sikraba matamda kanana yengsimbigadoribano. Nasa singa sinang laiba su chakthokcharibani haidana ipal hoina sunganglami. Masigi matungda baba se gyan tari nungaina pothakre. Adubu ahinga sidedi tumthaba yaramde. Baba se mukadawra kaduino haidana wakhalda khanba matamda tumthaba se pakna yaramde. Asumna nongalamdagi matamni. Maning thongda horiba tairem pambi asi masidai kanagumba amana uma sasing asi phere hairaga nikpagumna makhol khara sutaraki una wana mayam singa sina langbagumna joja tawraga nikpagumna makhol khara sutaraklibudo ai suma khol singa sida karino haidana wakhalda khalli karino da baba na ngarang thori yangani haidana tawramba tairem pambi asida langbagumna makhol khara taraklibasi asibu karino Kashwaramdaba suyaida haidana aise wakhal khallaga dum tumina lairami. Ngai haktangi matungda aise nongalaba matamda maning thongda brush tawba thokpani. Aduga di maning thong thangba saruga somsida kanagumba misaga madum laibagumna igi sada phawrakle. Babana thauri yangani haidana tawramba usasi masi yingluba matamda igi sasi pangkida kirami. Babana thauri yangani haidana tawramba thauri gi jagasi yengba matamde sasi onthona hina khidreda mafam jagasi mi ama leibagumna dum isada phawri basina karigi ason thokpanida asi hairaga wakhalda jajat khalaidaba wakhal yamna khalaklami masigi matangda sui sasi brasada prap tawraba matungda dadagi kada prap sanglakpani aduga dadada aina dada Aikoigi maning thong thangba saruga somsida kanagumba ama adum laibagumna igi sada phawrakpani. Baba na thauri yangkiba jaga asi baba na thauri yangani haidana tawramba jaga asi masidai sida misaga madum laibagumna isu sada wakhal asi jajat khalai. Maduda dada na sumairakhi. Thauri yampham oiramba haibadi sidi siaudraba mafam jaga asi asumna sum tamnabra karino. Ai sungarang asi Mikap haipe tholapa matamda masidai sida kanagumba misaga mana babagi minga se kauraga lao haidana yamna kana hairakpani. Maduda isu isasi septharaga haipet sigi sakhum laijiba maike somda haipe yengluba matamda kanagumba misaga mata lairamde. Dada ibani sanariba wari mayam singa se babaga imaga da kaigumba mata su saramde. Tayaida su khangan sira haidana isi dada haibani. Maduda dada na sum hairakhi. Atomba nang tayada di khangalagum sida exam maya na gosili lairik pabaga mata yagadaba mande nang tayada di asigumba wafam asi amata hairagum si asi haidana ibani silairami baba si mahaki masasi nungsu nungjan aduna lai baba si thabak sakani haiba phawda khangsilaktrabani masi kudingi duna dumaklai asum tawdana numik khara ninti babagi mahaki masasi taram malang amada isat satlaga laibani Nong menumit amani nong su khara thili tai sak sara siadana isi babagi mahaki masagi ka sida prap jangsin bani babagi ka sida hek jangsin ba matamda babagi mahaki masasi kanagumba amaga murum solaga wari watai sanaba gumna
mahaki masasi kanagumba amaga mamay asi phamanglomda leitholaga nofet tawraga wari watai khara sanaduna leirami matawduda aina karino hadana wakhalda su khalli baba na tawrisi karino sibo haidana isi leirami asumna leiringai matam maduda baba daina baba saksa na batawrasira asumna baba da hek hairuba matamda baba mahaki masasi sauna ingonda yenglakpani maduda aina kaino baba mahaki masasi sauna ingonda yenglaibasina saksa rasi haraga baba saksa na batawrasi asumna hek hairuba matamda baba mahaki masasi sauna ingonda salo yare ai sangage haidana baba na swairaki ai siki thiki rum tawraga se dadagi manakte sanglakpani dada mahaki masasi sodamak chakhumda lairami imaga pulap puna laiminabane imana napa thola horabra ima baba thola palairi baba mahaki masasi kanagumba maga wari watai sanaraga murum solaga lairami aisi baba haidana kauruba matamda baba mahaki masasi yamna sauna yenglakpani asum tawdana wari singa siloina saba loisilaba matungda imana sum hairaki khangdeni tawrisi ahingi matamta sunna pagi khonjel asi murum solaga tabada yamna hainataba khonjel mayam ama as napagi kangkhal manung asidagi yamna tholaibani noisalo ai lagi aduga mukso ai lakpa ngamloi haidana masilda sumayam ama solibani asumna hek hairapa matamda babagi mahaki masasi yamna saubagi mongda prap changlapani maduda isu sasi karino haidana baba mahaki masada yengba phawbada gi sasi kirami asumna saksa basi baba mahaki masado adum tumina saraga prap hogolaga dumak thokirami maduda aina ima babagi masasi karigumba amadi tawreko haidi sasi onthona hainadi noki da nofet tawraga leiramba baba mahaki masasina asumna isuk tharaga laiba phibam masi ai yembada yamna hainadi ima migi paisa singasi sabra sadabra mamangda leiriba hingkhol mateksi makhak yontokhrasiba ai diam nainati baba mahaki wakhalsi mina ngang ba seibe hemalaktana kokse kenomada leirabra ai wakhalla si jajai khalai ngai khoi bungo napa se ai gamutang tamna ingna wari sanagi asi hairaga imado saksa balosilaba matamda baba mahaki kada prap sangki adugang haktang lairaba matungda ima se prap amuk tholaklaga khode yamna ki na masasi phing na paugtami ibungo napa ga wari watai sanaringi matamda napa gi tung thangba saruga somsida kanagumba misaga madum laibagumna sahum khara phangi asumna iman hairapani maduda khoina ima karino haisibo haidana yengba sangba matamda kanagumba mata leiramde baba mahaki wakhalasi su tarang malang amadi itaw tawraga long aduma khiptuna leirami maduda khoina baba da sumna kauruba matamda baba gi masasi mami manang aksangangba makai mamaya se phalai thorakpani maduda baba na kedawragi hadana yamna ki basakta mamada aikhuda herakhi haikusi baba uba matamde sasi hainadre baba bu haksang nungai tabro kasu tawdi nakhoi sak saba loirabra aikhusu loire hadan haki maduda babana sak saba loirabadi nangi ka singda tumin pathana basangnaru ahinga si matam thingjilagle babagi mahaki masasi chorol ngang bahorabani ta sengna hairabada matam mudu pung mapan phawba tadri asumna khusi sak saba loisilaba matamda magi ka singda khusi tumba sangle ahingi matam dumadi asi tum thaba yadana leiringai matamda baba mahaki masasi lamyaida katu karan sapagumna makhol khara su taraklami maduda isu sasi karino hadana phugakolaga he yengluba matamda kanagumba mata su leiramdi tawraiba mong matau singa sidaigi sasi ingangakle karino hadana isimunna dumak yengduna lai asumna leiringai matamda yumyai thangba saruga somsida mami sami oina nupa amagi sabanda thawri pairaga katu karan chatana sanaribodo aisi urakpani aigi kasita sena hairabada mai muthatlaga thambani aduna maingala sida padargi marum maduda isi mami sami oina kharap khajik urakpani kainoda padargi marum asida thawri pairaga kanagumba ama katu karan chatlaga sanaribasi karino sibo haidana isi phugakole
aduga prap prap thoktuna hek yengluba matamda kanagumba amatasu leiramdi. Hauzik ngihaktangi mamangda thori pairaga dungdung launa semba satpagi makholsing mayam ama tarakpado kanagumba amatagi mami taramdabadudagi isasing aksungak lei. Aswan thokpanida. Pare asu tumnaba tawrage haidana isu isasi tumthanaba haiduna tawduna leirangai matamda dinthak thangba saruga sida suru suru nairaga makhol mayam ama taba haurakpani. Tumthaba se pakni yadri aduga musu maning thong thangba saruga somsida kanagumba misak ama thong asi hangdoklaga prap prap thokibagumna isi makhol khara su tarakpani. Maduda isi dada se haudoklei aduga mapalda mutang tholaga yengusi haidana isi dadaga pulap thokminarapka matamda handamuna tera pambida thori yangani haidana tawrami. Asumna babagi mo matawsing asida aikoisi babado yamna kana pharaga dada ibani na tawraga thorido yamna kana mulle. Asumna babasu sirani haidana yamna kana law khungduna tawrakpa matamda imasu chenthorakpani. Yumthangnaba mioising asisu chenthorakpa matamda kaidoba yaurage haidana aikhode yamna kana hanglakpani. Maduda aikoigi tawriba mo matawsing ado loina khanglaba matam aduda laikagi mioising asina su asumna hairakhi haibadi thangnabada lairiba ipal hoina su asumna hairakhi. Nahan thori yangani haidana tawrambado thori ado mai thadokibra mai thadokti haidana aikhoina hairakhi. Maduda ipalna thori ado mai thadoktrikhadi thori duna dum kauduna lairagani do akhang hai kai keno khara tanaraga mutang dilai gi tingi yengtho natraga dina khogi napasi pharaga mai ta tarakpa yai haidana ipala duna hairappa matam aduda khoisi baba do imung da prap prap pusili baba gi masasi su soning bagi loinana mahaki masasi phibam ama itauk torami nametumadi ipala hoisi soi khoida dumak pulap laiminare ahinga mata tumdri baba se kari amuk tawrakadori bano haira kai khoisi sangba matamda asumna nonga laklaba matamda ipalna baba da lai khuramba sima iba amagi manakta thangnaba khuldani kasu thoina kuirakloi haidana baba da hairami adubu baba gi masasi lai gi tingi khuramba se aidi kaya kaidawdi haidana baba se yaramde maduda ipalna phare nangna yadrabani na isu salagi mai badu puraklagi aduga sida khuram thoknaba tawsi haidana ipal adu su sakre baba mahaki masasi hai haningdabagum nai khona ui masasi sawningba amasu langtaknaba masasi khudobri titna sawningba mamit ngangsangangbagumba sigumba tawdoksinga se khusu raklabani maduda isi tasena hairabada baba mahaki masasi gi manakta sangsimba isi khara khajik sukijai ayuki sakso mata sadri mai badu puraklaba matamda ipalna wari wata singado loina sabiri aduga mai baduna suna swairaki thori yangani haidana tawramlaga iyalhaudaba sihaudaba aduga karigumba sikhrabasu thori asi mai thabadi yaunaribani do aduga thori yangani haidana tawramlaba matungda karigumba misi mina thoudaba tarabadi thori duna misagado makora I haidana ahlaman sing haibi nakhoi naha kharasu khangjilau masi ahlaman sing haibiramba waphamni tingkhela ki pasu phatti thoksa da basu phattabani thori yangi haidana tawramliba thori do kadaino puthoraklo asi haidana thori do ko thirami asumna thori do phanglaba matamda mai baduna ja puja khara tawraba matungda lai gi tingi ka keno khara khuram thokle baba mahaki masasi su matung manau tawdana bahadana lai gi tingi ka keno khara khuram thoklaba matungda ha nagi matogum na kasu thudokpa mata tawda baba mahaki masasi normal oina lairakhi thori du di mai baduna mai thadoklaga jaigia tawthoktuna sumang matolda phumjingkhi asumna pungtumna mai thadokraba matungda khoigi imung manung asi kasu thudokpa mata tawraktri mamang thangba saruk simadi point khara yolagi adana khoisi point khara yon thokle ta siang hairabada khoigi lam asi adoki matik yamna sawi aduna mamang thangba saruk khara yon tholaga migi paisa singa se loini sindokri aisu class 10 ase tharaba matamda mark wangna pass tawrai aduga dada yai masi su mark wangna pass tawraktuna khoisi isilina wai khoi homasi active service ta central ki thabak amamam loina phangjari haujikti baba su ima su harau ta yamna khoina thamba ngamle sauba hari bahala sigi paisa mayam singada loina singtokpa loi singkhraba matungda khoisu nungaina ingna singa laikibani adubu sauba hari bahala sigi masu masa singadu di kaya mathong wairam amata saba oidi aduna mahakna tansinjaruba paisa mayam singada hoji makti paisa mayam singadu masu masa mayamna oktabanina makhoigi mung manungda leiriba maral mathum singadu kai dana hojikti saba loisilaktuna hojikti makhoisu khara diwari aduga hojikna khoina muk nungairak paibadu oiri
wari asi matang asida losinjari. Wari asi nungaibirabadi like amadi subscribe share tawbiramo haiduna jari. Aduga amana adom-adom gi isada thokpa asengba wari sing laibiragadi aikoina pithokjariba WhatsApp number asida thabiraknabani singjari. Phare mayam adudi ngasigidi kainarasi matangi warida mo hana thengnarasi. Ima laibakna yai phare.